अहमदा मरुइबा पाउ Manipur ki Governor Anusuya Uikena More de Chatuna ICP Yengsinkre Miyam Gawari Sanaduna Awat Apa Sing Hangkre Amadi Imphal Yari Pok Lambi Sembi Tabagi Mayok Tangarang Diki Haukiba Matang Kaktababan Ngasisu Chathari Hauzik Pausadona Pijari Integrated Checkpost Manipur ki Governor Anusuya Uike ngarang More de Chatuna Integrated Checkpost ICP Yengsinkre ngarang ki khongchat aduda Minister led pau haukip yauna District adugi District level officers CSO sing amadi Miyam Gawari watai sanabagi thorom amasu Integrated Checkpost ki Conference Hall da pangthokre thorom adugi manung chana Hill Tribal Council HTC Border Trade and Chamber of Commerce BTCC Mitai Council More All Community Development Organization amadi Atay organization singilu chungba singna Governor da BTCC na mahosagum Indo-Myanmar Border Trade atubo matamda hangdok pinaba ICTC na Assam Rifles na Imphal More Lambida apanba piriba sing asi komthok hanba More da Aadhaar card kapa thingkibadagi More miyamgi awaba ubiduna More da hanagum Aadhaar kapa yahanbiyu haibana chungba wafam kaya thamduna ICTC amasung BTCC ki maikadigi memorandum sing pisenke thorom aduda Governor na phongdokhibada Myanmar gi hauzik oriba phibam asi yenglaga state amadi central lengakna ngamkhai nakna leiriba miyoi singi asoi angam yaudana tekta kaidana leinaba thorang kya lokkhali yumthang nariba leibakta oirakliba phibam asi yenglaga miyoi bagi minungsi yenglaga daita yamna chawi adum oinamak changlakliba illegal migrants singa mari leinana chatna kanglon watpa amadi documentation ningthina leitaba asi nungnang ningai oire haike Mahangna makha taraduna lamdam asida lona yadaba mawongda changlakliba immigrants singi wafam asi hakchina lauraduna DAN Health Minister led pau hakipna luchungba cabinet subcommittee su semkhre hari आप सबकी प्रॉब्लम्स को भी और यहाँ के लोगों के समस्या है उन सब के बारे में बहुत ही विस्तार से चर्चा की और सबसे पहले तुम बॉर्डर एरिया में जाओ वहाँ नाइट हाथ करो और वहाँ के लोगों से मुलाकात करो और देखो कि उनकी क्या प्रॉब्लम्स हैं। मोरवे के बारे में आप भी जानते हैं न केवल अपनी भौगोलिक स्थिति का कारण एक महत्वपूर्ण शहर है जो म्यांमार और भारतीय क्षेत्र में फैला हुआ बल्कि इसलिए भी है कि यह दक्षिण पूर्व एशियाई व्यापार और वाणिज्य का प्रवेश द्वार बड़ा बिजनेस का व्यापार का एक प्रवेश द्वार दोनों देश के लोगों के लिए व्यापार और वाणिज्य को बढ़ावा देने की अपनी क्षमता के लिए Ban matam kuinadagi Imphal Yari Pok Labi asi sembidana lerakpagi mayokta lambi asigi nagyeta khundariba miyamna ngarang dagi hauduna Imphal Yari Pok Lambi thingjinbagi khongjang asi su changsili Imphal Yari Pok Lambi asi matam sangnadagi lengangna semdana lerakpadagi lambi asida chatok chasin tawriba miyoi singda chawna khudongcha dabakaya mayokna hale Hauzik leiriba lambi ki fibam asi aduki matik fatabana nongju thagi matamda lekhom leinang thoktuna gari thauba yadaba amadi Kalengi matamdana uful hawdagi achat awok singda khudongcha daba ma oire hari Mari leinaba departments na hiram asigi matangda yengsinbiu haina su appeal tarakli Ising fangdaba wangkem esigi manung chanba charang pat fauduna cheliba arong turel tawbagi thabak chathariba asi Athuba matamda loishinbiu turel gi nagyete leiriba miyam gi damak yenglaga turel chumna tawbiu haina miyamna charang pat Lakshmi Bazar da leiba SYVA ground da wakat khongjang changsinkhrei Social Youth Volunteer Academy SYVA amadi Pukri Ajoba Development Committee PADC charangpat anina sinduna jangsen kiba miyam gi khongjang aduda PADC gi Vice President Sagol Sam Romesh na haikibada Haujik charangpat mamang amasung maning lekaida water supply scheme leiri adubu isingi awaba leibana water supply asidagi ising thakpa fangde ising marang kaidabana ingkhol gi sizinanaba ising su yamna awaba oiri pumnamak asi koknaba pandamda Charangpat fauduna cheliba arong turel asi kendra asigi MLA na sinbiduna tha kharagi mamangdagi tawba hokibani masina mamang lekai amasung maning lekai gi mafamsing fajana tawba loiduna yamna fajaba water body amasu oire maya lekai gi mafam asisu hanagi turel paring asida niyom chumna fajana tawbiu haike turel asi yamna fajana tawrakpa asida isingi awaba leiraroi khanduna charangpat ki miyamna yamna haraujai adubu tawrakli ba mawong asida pendaba khara leirakpana Turel asi fajafam leiraroi drahibagi mi paiba leire
Turel asigi paring asi mayai lekai asida chumna lakpagi mahuta koitholaga chatkiba miyamna changnadaba fataba tausinba mafam oibana Turel asigi ising asi sizinafam khanghandaba hangoiba chaningdabagi fibamda oiraklagadi taurakliba turel asigi kanafam lerakloi haiki mayamna ising yamna hauna pamna chanagadaba haibadu segi oiraktabagi maram ama oirakba maramdi segi koina sakhibasina isingsi fataba amang sidoksin mafamda koina mayamna changadaba jaga adugumba oikibana chaningdaba adugumba oiragadi asum phajana tawreba turelsi masigi kanabam leiroidra haibagidamata Awana taraba kayagi mateng pangbata natana miyamgi thabak tawbada achauba thaudang kaya lauduna lakliba Kanglaipak News Tengbang Lok KNTL Manipurgi Ningol singna sinduna chahi khudingi leptana pangthutuna lakpa Sajibu Charauba khudol tambagi thoram chahi asigi oinasu marirak suboina ngarang khangabokta leiba MMRC Unity Park ta pangthokhrei Thoram aduda tongan ba mafamdagi lakpa pibasingbu KNTL gi ningol singna chaklen ama sinbagal loinana tung koina miyamgi seba tawba ngamjage haina mabung mopa singda sajibugi khudol tamki KNTL na siliba sajibu jarauba khudol tambagi thoram asina lamdam asigi mabung mopa mache machan oibagi mari adu chasinba helasanu haina su fongdoki Ngarang Jiribam Higher Secondary School Hall da Indian Red Cross Society Jiribam District Branch na sinduna time to deliver zero malaria invest innovate implement haiba hiramda World Malaria Day gi thoram pangthokhrei Ngarang gi thoram aduda Indian Red Cross Society IRCS Jiribam Branch ki President H Rajan KR Singh Secretary L Jaminikanta Singh amadi Treasurer and Biras na premium members oina daista famki Tharongga mari lenna malaria nadana ba amadi kang na chiktana ba kana hotna batanatana malaria marufang na muthatsi haiba wafam sing thamkibaga loinana lekai kunni thoigi miyoi nifu mangaromda lemna kangkhal singsu yenthoki Mizoram police na nupiya malupa crore tararomgi oigadaba methamphetamine drug lai putlang dagi phagatle hari farba miyoi adudi Jamphai town dagi Maria Lalro Lwangi chahini funi thoi mapuroiba Lalram Lomani hari Police ke matung ina Mizoram da jathariba war on drugs campaign ki makhada haukiba April 13 da akaknaba pawma fangbadagi state police na Maria Lalro Lwangi yumda drive chathabada yamlaba methamphetamine asi phagatpangam khibani hairi drug asi charana kg 5 gram anirom oigani hairi farba miyoi adu narcotics drugs and psychotropic substances eki makhada case ama register tawkhre hairi amaromda chapmana ba thodokta April 12 da Mizoram Police na Assam Rifles kalonina miyoi ema lupa crore ahumlongi methamphetamine tablets lising tara mariga chatruk rom phagat khre hari Panbaya State Excise and Narcotics Minister Ladrin Nomana war on drug ki campaign asi Mizoram da hokhiba April 13 da hodokhibani Lonena State lengana masiga mari lenana Core Committee ama Chief Minister Zoram Thangana luchingduna hokhiba chahigi me thadigi hokhibani Maitai irol iyek loina silol apunba lop milal kanglaipak na lamdam asida ngasi phauba lol mayek job khatnaba changsilakliba khongjanggi manung chana lamdam asida pangthokpa thoram khudingmakta sizinariba backdrop signboard banner holding advertise khudingmakki mathakta chauna mitai mek na thabigadabani haikhiba adugi wangmada handak kakchingi dramatic union hall da April 12 da pangthokhiba Taramathoi Suba Manipur Film Award Manifa ki thoram asida sizinariba banner backdrop singda mitai mayek yaram dabagi matangda ngarang film forum gi office ta forum gi chairman Laimayum Surjakanta yauna Manifa gi mihut sing amadi milal gi miyoi singalonena punna faminaduna mamangda asoiba khara lekhibadu yanaba purakpaga loinana matung tarakpa thoram khudingmakta mitai mayek na chauna thaba amadi milal gi thoram khudingmakta sagatpaga loinana mateng panglagani haina milal kanglaipak na thadorakpa cheral amada panli Ngasi NCC Alumni Imphal Group Manipur na sinduna Siza Blood Center da donate blood save life is precious haiba hiramda blood donation camp ama pangthokhrei Ngasi camp adu da unit punna tararom donate toki hairi camp asi mapungfana pangthokna ba hotnabada hospital gi staff sing amadi oja SK Sapong gi maikaidigi chauna mateng panglakhi hairi Asigumlaba camp asi makhata na su pangthokigani hairi Lonena blood donation camp asda sargya khiba sing dasu NCC Alumni Imphal Group Manipur gi maikaidigi ikai khumna ba ulakli Kudu International Federation India KIFI na sinduna chaliba chahi asigi me tangwan digi taret fauba Netaji Subhash Chandra Bose
Boys Military School and Junior College, Fulgaon Haveli, Pune, Maharashtra da pangthokadoriba First Kudo National Championship Cup, Lisangani Kunhumdoi Kunmari da Serbiagadaba Manipur gi team ngasi, Imphal thadokhrei. Manipur gi team adu Northeast India ki Technical Director su oiriba District Affairs and Sports Officer Thobal, Deben Morangthem, Kudo Association of Manipur gi Advisor Kiosi Tala Ahmad, President Dr. H. Roman, Working President GM NG Jit Kumanja, Vice President K. Babu Galoina Lam Thaki. Team asa Sanaroi Tarama Toy Amadi Official Anina Sergyaki. Championship Aduda Sergyagadori Banupi Manja Sanaroi Sing Adudi, Jerome Sintoy Jano, Saikom Chawbo Jano, Brazabasimayum Nisita Debi, Nomaitem Dayarani Debi, Furit Sabam Sofia Debi, Haikam Doli Debi, Kuraizam Nanau Debi Nilonana, Nupagi Kangluptana, Jinkai Janambam, Ahong Sambam Helmet Sing, Sinam Mek Sing, Alangbam Ibungo Sing ni Haide. Hauzik loisilakpada moriba pausing ang hanapijari. Manipur gi Governor Anusuya Uikena More da jatuna ICP yang singkrei miyam gawari sanatuna awad apasing hangkrei. Amadi Imphal Yaripok lambi sembi dabagi mayokta ngarang digi haukiba matang kaktababan ngasisu chathari.